ꯏꯇꯥꯎ ꯑꯁꯦꯡꯕꯩ ꯈꯥꯕꯁꯨ ꯑꯁ ꯊꯛꯆꯜꯂꯅꯤ ꯊꯛꯆꯜꯂꯅꯤ ꯆꯠꯂꯒꯦ ꯃꯁꯤ ꯑꯗꯨꯒ ꯀꯨꯜꯂꯕꯤꯗꯨꯗꯤ ꯈꯥꯕꯅꯦ ꯊꯛꯄꯕꯨ ꯇꯜꯂꯤꯅꯦ ꯑꯩꯅꯕꯨ ꯌꯦꯡꯗꯦ ꯌꯥꯗ꯭ꯔꯦꯍꯦ ꯁꯤꯗꯤ ꯀꯥꯏꯗ ꯑꯩꯕꯨ ꯇꯜꯂꯤ ꯈꯥꯕ ꯆꯦꯅꯥꯗꯨ ꯌꯦꯡꯉꯨ ꯑꯁ ꯏꯇꯥꯎ ꯂꯥꯛꯄꯗꯣ ꯂꯥꯛꯑꯝꯃꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯣꯏ ꯃꯐꯝꯗ ꯂꯩꯔꯝꯕꯅꯤ ꯏꯇꯥꯎ ꯃꯐꯝꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯁ ꯁꯤꯗꯕꯨ ꯂꯩꯔꯦꯅꯦ ꯑꯁ ꯂꯥꯛꯑꯕ ꯑꯣꯏꯔꯦ ꯃꯣꯏꯁꯨ ꯀꯩꯅꯣ ꯏꯇꯥꯎ ꯂꯥꯛꯄ ꯀꯗꯥꯏꯗ ꯀꯥꯎꯅꯍꯟꯁꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯐꯝꯗ ꯀꯥꯎꯅꯔꯣꯏ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯌꯦꯟꯗꯤ ꯏꯇꯥꯎꯅꯥꯎꯕꯤꯁꯤꯡꯅ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤꯗ ꯄꯤꯖꯕꯗꯤ ꯌꯥꯗꯕꯅꯤꯗ ꯂꯩꯀꯥꯏꯁꯦ ꯑꯩ ꯂꯥꯛꯄ ꯌꯥꯝꯅ ꯇꯜꯂꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤꯒꯦ ꯉꯥꯏꯈꯣꯗ ꯃꯉꯥ ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯌꯥꯝ ꯅꯪꯉꯤꯗ ꯍꯟꯗꯛ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦ ꯇꯥꯖꯥ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯤꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨꯗ ꯑꯩꯅ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯅꯨꯡꯁꯤꯗꯦ ꯈꯜꯂꯨ ꯃꯉꯥ ꯑꯁ ꯉꯥꯏꯍꯥꯛ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯑꯁ ꯇꯥꯔꯣ ꯃꯉꯥ ꯀꯥꯔꯟ ꯌꯥꯝ ꯇꯧꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤꯔꯣ ꯇꯥꯖꯥ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯀꯩ ꯂꯩꯔꯦ ꯗꯥꯅꯥꯎꯕꯤ ꯉꯥꯏꯈꯣ ꯗꯥꯅꯥꯎꯕꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯗꯥꯅꯥꯎꯕꯤ ꯊꯥꯖ ꯂꯥꯎꯔꯛꯀꯅꯨ ꯂꯥꯎꯗꯨꯅ ꯀꯥꯟꯅꯔꯣ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯑꯩꯅ ꯐꯖꯅ ꯈꯪꯉꯤ ꯅꯪ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯇ ꯂꯦꯝꯅ ꯑꯩꯅ ꯊꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯅꯕ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡꯁꯨ ꯂꯣꯏꯒꯤ ꯊꯋꯥꯏ ꯑꯩꯅ ꯆꯠꯀꯅꯤ ꯑꯗꯨ ꯇꯧ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯩꯁꯦ ꯊꯥꯖ ꯑꯩꯅꯗꯤꯀꯣ ꯅꯪꯁꯦ ꯂꯧꯗꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯗꯥꯅꯥꯎꯕꯤ ꯅꯨꯄꯤꯕꯨ ꯀꯩꯊꯦꯜꯗ ꯊꯝꯕ ꯏꯊꯩꯕꯣꯠꯅꯦꯅ ꯈꯟꯕ꯭ꯔꯣ ꯑꯄꯥꯝꯕ ꯈꯜꯂꯒ ꯇꯥꯞ ꯂꯧꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯊꯥꯖ ꯀꯧꯔꯒꯅ ꯊꯥꯖꯗ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯆꯠꯀꯦ ꯂꯝꯕꯤ ꯊꯥꯗꯣꯛ ꯋꯥꯅ ꯀꯥꯏꯅ ꯂꯣꯡꯊꯣꯛ ꯔꯥꯏ ꯁꯨꯕ ꯃꯥꯟꯗꯦ ꯑꯁꯤꯗ ꯊꯨꯝꯖꯤꯜꯂꯒ ꯒꯟꯖꯥꯒꯁꯤꯡꯅ ꯂꯝꯕꯤꯗ ꯐꯪꯕ ꯅꯨꯄꯤꯗꯨꯅꯤ ꯀꯥꯏꯅ ꯏꯇꯥꯎꯁꯤꯗꯤ ꯄꯨꯔꯥ ꯍꯥꯏꯔꯝꯅꯤꯍꯦ ꯊꯥꯖ ꯅꯪꯗꯤꯀꯣ ꯑꯩꯒꯤ ꯅꯠꯇꯅꯀꯣ ꯅꯪ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯁꯤꯁꯦ ꯅꯥꯎꯕꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯅꯪꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯇꯧꯕꯤ ꯀꯩ ꯂꯩꯔꯦ ꯑꯥꯗ ꯄꯥꯡꯕ ꯌꯥꯎꯕ꯭ꯔꯥꯅ ꯀꯩꯅꯣ ꯇꯧꯕ ꯀꯗꯥꯏꯗ ꯂꯩꯕ ꯀꯗꯥꯏꯗ ꯑꯣꯏꯔꯒꯦ ꯍꯪꯒꯥꯝ ꯃꯔꯛꯇ ꯍꯪꯒꯥꯝ ꯃꯔꯛꯇ ꯆꯠꯁꯤꯜꯂ ꯏꯕꯥꯅꯤ ꯈꯪꯅꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯗꯅ ꯑꯩ
ꯑꯩꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯊꯥꯖ ꯉꯁꯤꯗꯤ ꯑꯩ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯗꯕꯅꯤ ꯅꯃꯉꯥ ꯅꯪꯁꯦ ꯃꯔꯩ ꯌꯥꯝ ꯇꯧꯋꯤꯗ ꯀꯔꯤꯅꯣ ꯊꯥꯖ ꯃꯔꯩ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯉꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯔꯗꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯩꯅꯣ ꯅꯕꯥꯏꯅ ꯇꯧꯔꯤꯁꯦ ꯅꯣꯏꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯣ ꯊꯥꯖ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯅ ꯅꯪ ꯅꯨꯄꯥ ꯑꯃꯗ ꯎꯅꯕ ꯖꯥꯔ ꯈꯪꯅꯕ ꯖꯥꯔ ꯍꯥꯏꯗꯦ ꯊꯥꯖ ꯃꯥꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯅꯅꯥꯎꯕꯤ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯃꯄꯨ ꯈꯨꯗꯤꯡꯃꯛꯇꯤꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯉꯣꯏꯌꯦ ꯍꯣꯏ ꯅꯨꯄꯤ ꯅꯨꯡꯁꯤꯅꯒꯦꯗꯤꯅꯦ ꯊꯃꯣꯏ ꯁꯦꯡꯕ ꯇꯥꯕ ꯅꯨꯄꯤꯕꯨꯅꯦ ꯅꯝꯐꯨ ꯁꯥꯐꯨꯗꯅꯦ ꯅꯨꯡꯁꯤꯒꯦꯗꯨꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯈꯟꯒꯅꯨ ꯍꯣꯏ ꯁꯤ ꯈꯪꯕ꯭ꯔꯥ ꯅꯊ꯭ꯋꯥꯏꯗ ꯁꯛꯂꯨꯔꯥ ꯊꯃꯣꯏ ꯁꯦꯡꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯦꯡꯕ꯭ꯔꯥ ꯑꯩꯁꯦ ꯃꯥꯁꯦ ꯊꯥꯖꯁꯦ ꯄꯤꯛꯂꯤꯉꯩꯗ ꯅꯨꯡꯁꯤꯔꯒ ꯂꯥꯛꯄꯅꯤ ꯅꯪꯅ ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯅꯔꯒ ꯅꯪꯅ ꯊꯃꯣꯏ ꯀꯌꯥꯝ ꯁꯦꯡꯅ ꯊꯥꯖꯁꯦ ꯅꯨꯡꯁꯤꯔꯤꯕ ꯊꯃꯣꯏ ꯅꯨꯡꯗ ꯂꯩꯕ ꯅꯨꯡꯁꯤꯕꯗꯤꯀꯣ ꯑꯩ ꯈꯛꯇꯅ ꯈꯪꯉꯤ ꯑꯩꯅ ꯊꯥꯖꯁꯦ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯄꯥꯟ ꯂꯝꯗꯩ ꯂꯥꯛꯄ ꯅꯪꯅ ꯀꯩꯁꯨ ꯈꯪꯕ ꯉꯝꯃꯣꯏ ꯅꯅꯥꯎꯕꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯗ ꯑꯩ ꯅꯥꯀꯣꯡꯗ ꯄꯪꯗꯕ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯀꯦ ꯈꯟꯒꯅꯤ ꯆꯠꯈ꯭ꯔꯣ ꯅꯅꯥꯎꯕꯤ ꯁꯤꯗ ꯌꯥꯝ ꯊꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯨ ꯉꯝꯃꯔꯣꯏ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯊꯣꯡ ꯆꯥꯕ ꯃꯤ ꯃꯥꯟꯗꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ kayno ima chakam kolam da hekta ayra pan pirise kai leirage nambo nungdang theng ni hanjile ngana suguna de kamai tawri no khangde ne tani de ma thengna hanjala kani ngana hanjala kani nabi no kai no ai lu homa satai ne thena hanjila kan ko to 아주로 찌는데 Nabi, lima loi khangi ne. Nupa na pharabi nupi sam ni ne, chaji de. Nabi, nang na nuksi pagi tam tawasak lo do, adu lali. Nabi, wasak lo gitar ka di punsi da ne. Mai pak pa chi, masih pandam si yom na bok pano, adu gan nang mai pak por kadam ne. Nupi magi tam tawasak pa huna di ne, Nabi. ima aina thajase thamoi sengna nungsi adubu thajadi ngasi mitop chin ai wakhan jamu haiti Adu ima lady sidi ima na ne phana loi singani sa da matik chaw ne sa bi ai di ngauri ba mayam de de handu ka dor ge nang bo sa da matik sa bo yo phaja ba nga ta lei de se
이모리 파자마 티를로래 란툼 마얌식 짜이 같더니 딸기 산 와리노 뭘 하리노 이말레지디 스트로베리 시티 좀 보지 할 말래. 이네. 백사 파장 파장 또 볼거. 미암나 파암나 asini miyam nungsibada ngauday sarukti isagi thabukta mai onjanbana miyamnasu nungsibiba hele nongdamba mana aigi laibaktasu soidana kanagumbi amadi tamlamgani 나나오기